ngasi kuki khulai paiba terrorist singasina mitei furup asibu maru phangna muthatna bagi pandamda ing kumja 2023 gi May gi tang ahum dagi mitei singda chatharakliba genocide ki thawong singasi India government na kayam kuina yengthoklaga lekhigani haibasi praja miyam gi wahangni minungsi masat amata poktraba terrorist singasina mitei singasibu nupi angang khaktana pharga yamna tamthiba mawongda hatlaba phawbada India government na yengthoklaga adum leibagi thawong ama lakpa asi miyamna kham thengna penadre tasiyengna ngasi makhoina chathariba thawong singasidi meitai furup asibu tumna manghanabagi damakta masigi pandamda chatharakpa genocide amakhakni genocide haibasidi international crime amani 2023 gi May gi tang ahum dagi irang asi Hourakpa asida makhoina tamthiba mihat kaya ama chathakre mamangdasu surbala kaubi maunaha ama mapamda lakchabada kautrukta masagi mamangmaktada nongmaina kaplaga hatchiba leikre piglibi masanupi adubuna nongmai maruna panduna suan khiba leikhi amuksu mapanda lawbukta law suraga leijaba saiton area da leijabi sapam sophia kaubi nupi amasu saiton singthaktagi kuki terrorist singatuna afaba makalgi khulai singadu sijinaduna attack tawduna hatkhibagi thawong sing thokhiba leikre amuksu mamangda jeri bamgi jakura dordagi kuki khulai paiba terrorist singaduna phakhiba nupi ahum amadi nupi macha ama yauna nupa macha ani punna angang ahum adubu tamthiba mawongda minungsi leitana hatotlaba matungda barak turelda thadarakkhibagi thawong sing aikhoina ukhre khangkhre masi thamoi asuki matik sokpa thodok ngaktani aduga handakta inau nauba thamoi sokpa thodok amada Surachandpur district ka tainabada leiba Bishnupur district ki Tronglaubi awang leikaida kuki khulai paiba terrorist singaduna rocket bomb kapsilakpadagi karisu khangjadriba angang ani tha mari tangai ribi nupi macha oinam jaisna amadi sahi mari tangai riba nupa macha oinam tomthinganba kauba angang ani asi minung silaitana hatok pi khiba amadi mama adubuna asok apan nangan khibagi thawong asi yamna thamoi sokba thodok amani aduga sokpadagi hospital da laikatna ribi masagi sahi kunthra manga surabi benita mahak nurse ni Guwahati da thabak tawbani hairi maternity leave lauraga leibani aduga lakliba May thada mahaki thabak mafamda amuk join tawragadabani hairi aduga mahaki mapuraiba oinam mangal ngamba hojik mayumda leite BSF ki head constable ni mahak Bihar da posting tawraga leibani hairi Tronglaubi awang lekai da leiba makhoigi yum madu lawbukka hek tainabada leibani jumdong pok amani Benitana mahaki pikliba masanupa amasung masanupiga loinaraga tumlaga leiringaida kuki khulai paiba terrorist singaduna kapsilakpa bom amana thongnawdagi phausidaklaga ka manungda pokhaibadagi Benitagi macha ani adu leikhidabani aduga mahak masamakna sokhibani adubu laibak thibadi thodok asigi matung tarakpada bom pokhaibada angang ani leikhidaba amadi makhogi apokpi mama adubuna asok apan nangan khibadugi pendaba praja singaduna irang horakpada Security forces na kapthurakpa nongmaina panbadagi irang horiba singadugi marakta protester ahum madu thawai thakre aduga kaya amana asok apan nangkhre masidagi government na irang asibu laksinabani haiduna tampaki district mangada internet service thingjin khre amadi matam kaktana curfew sing thamjin khre ataw asum tawna asuki matik thamoi soklaba thodok sing asibu India government na matam kuina adumak yenglaga leigadori bara ethnic conflict natragana leibak amaga lanama chathaba matamda nupi amasung angang sing asibu tamthiba mawongda otpi naibiba hatpa izat manganbagi thawong sing chathariba asi niyoiba khunai asigi mayokta chathaba crime amakhakni thawong asibu chathariba kuki khulai paiba terrorist sing asibu matam sana laksinba haibase India government gi tawdraba yadraba thodang ama oigadabani masigi maramdi India government na nupi amasung angang sing asibu Pibam ama natraga ama da hekta da tholakpa niyot minai sing mihat nipun sing asidagi ngak sengani haiduna UN gi thakda thajaba piri matawasum tawna aikhoigi iramdam Manipur asida ngasi thokliba thodok wathok sing yenghaidraba tahaidraba tamthiraba thamoi sokpa thodok mayam asida India government na khangna una udaba saba kumai oina adum yenglaga leithokpa masi mayam asina mayek singna takle madudi kuki khulai paiba terrorist sing asina phongna chathariba genocide ki thawong sing asida India government na phongna saugatlabra haibasi ki matangda wahang lai asumna furup amagi mioi singda atamnana onsilaga mihat mipun sing chathaba ot neibagi thawong sing asi khudakta lepkadabani terrorist haibasi terrorist ni miyamu ki hanba hatpa ot neiba haibasi na makhoigi mathauni thabakni makhoida minungsi amata leite makhoiga yasinaba wari sanabagi mathau tadre
masigi matang asida kumbai oina yangthoklaga leiriba India government asu terrorist sing asibu maru phangna muthatkani haina makhau pongna lauri masigi matang asida hangba yaba wahangdi India government na Kuki khulai paiba terrorist sing asibu terrorist ama oina lawba ngamdriba asi kari maramgino masi kari da jumpham oiraga no haibasigi matangda wahang hangningba fawi mara lejadraba karisu khangjadraba angang ani dubu hatpagi thawong asida karamba mamana mapana thamoi kairoidagi angang oiba khudimak aki tujingba pokli mapa oiba khudimakna makhut thektuna upai leitana khangli aduga amana laibak thiraba thodok asi thokhraba matungda Manipur gi chief minister Yumnam Khemsan Home Minister Govindas Konthaujam Deputy Chief Minister Nemsa Kipgen amadi tungan ba MLA kaya amana thodok asigi matangda condemn taunakhi laksining madi hojik misi asigi matangda makhoina condemn tawba asi praja singna taningdre condemn tawba asigi kanaba karino aduga hena laibak thiribadi Chief Minister yauna atopa mantri MLA singna condemn tawba aduda thokhiba thodok adu kanana thogan mano haibasi mayak singna pandri haibadi Kuki khulai paiba terrorist sing asina thogan mani haibasi makhogi machindagi pandri aduga amuksu lamdam masigi press media news channel kaya manasu thokhiba thodok asi Kuki khulai paiba terrorist singna thogan bani hainasu mayak singna pandri Kuki khulai paiba ni singna basing thaja basing haina palli adubu tongan ba mapangi press media news channel kaya manadi thokhiba thodok adu Kuki militant singna thogan bani haina mayak singna palli masi tasingna nungaijade penjade Manipurgi Chief Minister yauna MLA mantri sing aduna mayak singna pandaba press media singna pandaba asina maram oiraga Kuki singi makaidagidi trong laubigi thodok aduda makhoi chena de haina fresh thokhiba laikhre adu oiba taragadi government asu mayak singna pandraba press media singna su singnaba sing thajaba sing hairabanina thokhiba thodok adu kanana thogan bano haibasida wahang lai aduga laibak thiraba trong laubigi bomb attack adugi thodok adu Chief Minister Y Khemsan yauna atopa Minister MLA sing aduga press media sing una baduda phongdokhibada thokhiba thodok adu NIA da case adu sinaragani haina warep lawre aduga laibak thiba thodok aduda laikhidraba apikpa angang ani dugi ex gracia piragani haina Y Khemsan law thokhiba laikhi masida laksiring madi case asi NIA da sinaba asina kari ahongba kanaba purakadori bano amadi asiba mida ex gracia piraga miyoiba amagi punsi belu asi hekta yaragadra haibasini asum tauna kayam koina masigumlaba asi yenglaga laigadori banu haibasini aduga amana Home Minister Govindas Konthaujamna asumna hai madudi thokliba laibak thiraba trong laubigi thodok adu lamdam masida popular government lakhandingdaba amadi ing tapa thugaiba pamba singna hairiba thodok asi thohanbani haina nawi hairi tamthiraba thawong asi chathabada chenariba singadu hingna natragana sina phanaba chopper sijinaduna akanba operation sing chathaba haukhresu hai tronglawbigi thodok asigi matangda chathakhiba awangba thaki security gi mifamda chief minister gi pautaki mathungina senaba mioi singadu hingna natragana sina phanaba akanba operation sing chathanaba security gi makok thongba official singda khagan khibasu laikhre hairi masigi matung tarakpa oina UKNA gi kedar ahumsu phare hairi adubu matang asida lakseningba wahangdi UKNA gi kedar ahum phare hairi basi kadai digi fabano karam matamda fabano amadi makhoi sing asi tronglawbigi thodokte senabra mari leinabra haibasisu government na mayak sengna masigi report pikhalakte masigi oiba marik sumba wafam amata pande madu oiba targadi thokliba thodok asi irang asi nathaiba yana bahona ribra haibasi praja singi wahangni aduga masigi mapung faba combing operation masigi military operation asi Assam amadi West Bengal gi election asi loiraba matungda pangthokani haina Home Minister Govindas Konthaujamna phongdokliba wafam masisu angakpa amani amaromda Manipur lengakna hauji peace process ki khongthang kaya ama paikhatliba asibudi taramna okpham thoki adumakpu wari sanagadoriba Kuki khulai paiba militant sing aduna wakhal tadragadi sand gita thiba haibadu oina thokani maram asina minungsi raitraba Kuki khulai paiba militant sing asigi maril asi mapung phana tiangdri makhaidi Manipur asida lamdam asida tangdu laitaba hanjinaba wari saba asi oithokoi kanaba mata purak loi Haujik aikhogi iramdam Manipur asida kanagumba kharagi thawinsinda ngaihak leitana lamdam asida tangdu laitadaba thokhaliba asi munna khangdokpa ama mathau tai makoi sing asibu matam chana control tawba ngamdaba targadi lengak asina ngasimak Kuki khulai paiba sing asiga ing tapagi wari sanabagi wahan thuk amata leite India government na phuruk maselgi marakta lamdam masida singsep tharaga chathariba thawong sing asi tasengna masi aikhoi khanglaga leibagi matam natre
Central Paramilitary Force asida miyamna mating pangdabagi khongjang asi tawba mathau tare. Aduna laibak thiraba trong laubigi thodok asigi matangda laingakna masigi sapsaba justice ama athubada purakpham thoi. Makhatana Kuki singna maiti singi mathakta chathariba thawong asina leptaba taraba laingakna su masida control asi tawba ngamdaba taragadi Manipur asida amukta ukhidriba mawongda asoba khongjang kaya ama civil war ama tholakpa yabagi akiba leitaba su natte. Aduna handaki matang asida yadi haiba ama khangandaba taragadi Manipur asi kanba wagani. Trong laubigi thodok asigi matangda RPI Athawalegi National General Secretary Maestro Thonaujamna phongdokhiba phajaraba wafam khara taminasi. Singkhongda singyada Central Force asi leina Kuki khulai paiba singaduna maitei jumlaktamna changsilaklaga pikliba angang ani hatkibagi thodok asigi marumda asoba lauthunaba ama leire haina takpani. Irang asi Hourakpadagi hauna center amadi Kuki narco terrorist singadugi marakta lauthunare haiba asi khangna wari saduna sasinaba puraknaba hotnarubagi mahini. Maheshwarna asumna makha takhibada misam amana masamaki mayumda leijaba phawba asida landarakliba asinadi lamdam asida lengak ama leitrabasu yare. Central Force asi leitrabasu yare haina takpani. Lambi thong khara semlaga scheme khara pithaраklaga miyamda samamnaba pokhanduna haukhiba thodok asi kauthoknaba hotnarakpana ngasigi thodok asi thoklibani. Imphal amadi district kharada thoidokna mipainingai oiba thodok asi oidre khanna isei nongmai harau kumai tawduna haukhiba thodok adu kaufam thokti. Mikhal maya asi naksilakpaga mari leinana political party aduna miyambu land lamjingduna vote phangnaba hotnarakliba adu miyamna khangpham thoki haiki. Maramaduna Maheshwar Thonaujamna appeal tawkhibada haujikti political party aduna masa-masagi party gi khanduna leibagi mahutta miyamgi damakta laufam thokba thodang kaya asi laufam thokle. Kuki narco terrorist adugi mathakta matik saba para ama tambi haudaba taragadi ngasi thokliba nungaitaba thodok asigi makha tana adumak tholakhini haina su phongdokhi. Manipur thugainaba hotnariba asi logi matungina muthatnaba hotnahaudrabadi masida yasinaba puraknaba amadi themjinnaba hotnarakpa mihut khudimak asi miyamgi yaknaba amak oina lauksi haina mahakna makha tana phongdokhi. Laibak thiraba trong laubigi thodok adugi matangda UNLF ki hanagi chairman RK Megan Sanayaimana sumna phongdokhi madudi trong laubigi laibak thiba thodok adu Kuki khulai paiba sing aduna Hul Cultural Festival pangthokpa asi yadi haiba asi thugainaba honarakpa natragana haujik tholiba irang asi loisinabagi damakta sathariba peace process asi thugainaba honarakpa amadi Chief Minister gi jiribamgi khongset adu yaningde haiba utnaba chatharakpa thawong ama oirambasu yai haina su phongdokli. Thawong asi central amadi state laingakna ahenba miyeng asi thamgadabani masigi teksa khudimak asi laingakna pugadabani haina su phongdokhi. Aduna masi tasengna hairabada Manipurda amuk nauhonana thokliba wathok asigi teksa khudimak asi government na pufam thoi. Misam miyamda bomb gi attack chathaduna landarakliba terrorist adugi mathakta laingakna achauba military crackdown ama khudak chathagadabani. Misam asida khut tharakliba sigi matangda laingakna kari thabak asi paikhat kadoribano haibadugi matangda mayak singna miyamda utham thoi. Achumba warep ama phirep ama lofam ju thoi. Khulai paiba terrorist aduna Manipurgi integrity asi ngaihak laitana thugainaba leptana hotnari haibasisu India government na masi khanggadabani. Aduna haujik center amadi state laingakna Manipur asida thokliba issue asi amata lumna laudabagi mami ama tabadagi ngasisu amuk nauhona asigumlaba tamthiraba thodok asi tholakhibani. Ngaihak ki yanaba thausil thaurang asi paikhatpani yaroi. Aduna thokiba thodok adu war crime ni amasung international humanitarian law gi mayoktani amasung security force singi mamangmukta thokiba thodok adu aroibasu natte. Aduna India government na Manipurda often oiba terrorist militant singi thawong asi leptana lisang sitna sathaba mihat mipun nupi angang da ikai khumnaba manghanba angang hatpa loinana khunai asibu leikha tahanbada natana muthatnaba kanna hotnari. Asigumlaba India government gi terrorism gi policy asi khudakta lepkadabani. Aduga amana trong laubigi thodok asigi matangda hanagi chief minister Okram Ibobina sumna phongdokhi Manipur asida haujik tholiba irang asi centerna atamdana lamdam asida leiriba furup sing asigi marakta hatokna halaga kumai yengbagumna yengnaba hotnari bra haibasigi matangda singnaba leire hairi. Bom pokhai handuna angang hatpada chenaba sing asi phagat ki hairabadi khudakta saphu manungdagi nga phabugumna phagatpa yai hainasu MPCC gi president oiriba Manipur gi hanagi chief minister oibo bina sumna phongdokhi.
ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯈꯤ ꯃꯗꯨꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯁꯤ ꯀꯅꯥꯅ ꯄꯥꯏꯔꯤꯕꯒꯦ? ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯆꯠꯅ ꯄꯊꯥꯞꯀꯤ ꯃꯇꯨꯡꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯁꯤ ꯀꯅꯥꯅ ꯄꯥꯏꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯁꯤ ꯅꯥꯈꯩꯁꯤꯡꯅ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯁꯕꯖꯦꯛ ꯑꯃꯅꯤ꯫ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗ ꯑꯁꯤ ꯀꯅꯥꯒꯤ ꯃꯈꯨꯠꯇ ꯂꯩꯕꯒꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯍꯟꯗꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯂꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯃꯃꯥꯡꯒꯤ ꯕꯤꯖꯦꯄꯤꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯑꯗꯨꯒꯨꯝꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯁꯤꯒꯤ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯅꯠꯇ꯭ꯔꯒꯅ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯄꯨꯂꯤꯁ DGPꯒꯤ ꯃꯈꯨꯠꯇ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯐꯨꯠꯅ ꯆꯂꯥꯏꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯁꯤ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗꯕꯒꯤ ꯆꯃꯝꯅꯕ ꯑꯃ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯌꯥꯝꯗ ꯂꯩꯍꯜꯂꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯍꯧꯈꯤꯕ ꯆꯍꯤ 8-9 ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯂꯩꯇꯕ, ꯃꯄꯨ ꯄꯥꯟꯗꯕ, ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯤꯐꯨꯠꯅ ꯂꯩꯉꯥꯛ ꯁꯥꯁꯣꯟ ꯇꯧꯕ ꯉꯝꯖꯗꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯛꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯥꯁꯣꯟ ꯇꯧꯕ ꯉꯝꯖꯗꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯤ꯫ ꯃꯁꯥꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤ꯫ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯁꯤ ꯁ꯭ꯇꯦꯠꯀꯤ ꯁꯕꯖꯦꯛ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ, ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯕ ꯑꯁꯤ ꯉꯝꯕ ꯇꯥꯏ꯫ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯑꯁꯤꯒ ꯃꯃꯥꯡꯗ ꯂꯩꯔꯝꯕ PRꯒꯤ ꯂꯩꯉꯥꯛꯀꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯑꯗꯨꯒ ꯑꯗꯨꯃꯛ ꯆꯞ ꯃꯥꯟꯅꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫